2025 ꯍꯧꯕꯗ ꯉꯥꯏꯔꯤ ꯂꯥꯟꯕꯥꯎ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯆꯥꯏꯅꯥꯗ ꯑꯃꯨꯛ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯀꯣꯚꯤꯗꯀ ꯌꯥꯝꯅ ꯃꯥꯟꯅꯕ ꯚꯥꯏꯔꯁ ꯑꯃꯒꯤ ꯑꯥꯎꯠꯕ꯭ꯔꯦꯛ ꯑꯃꯨꯛ ꯊꯣꯔꯛꯂꯦ꯫ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯗꯨꯒ ꯌꯥꯝꯅ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯗ ꯆꯥꯏꯅꯥꯗ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯀꯤꯔꯤꯛ ꯀꯤꯔꯤꯛ ꯏꯅꯈ꯭ꯔꯦ, ꯄꯦꯁꯦꯟꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯔꯕ ꯄꯦꯟꯗꯦꯃꯤꯛ ꯑꯃ ꯊꯣꯛꯈ꯭ꯔꯕ ꯇꯥꯔꯕꯁꯨ ꯉꯁꯤꯃꯛꯁꯨ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯧꯅ ꯊꯣꯔꯛꯂꯤꯕ ꯚꯥꯏꯔꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ, ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯦꯡꯕ ꯄꯥꯎꯗ ꯃꯥꯂꯦꯝꯒꯤ ꯃꯤꯠꯌꯥꯡꯃꯥꯡꯗ ꯄꯨꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗꯅ ꯂꯩꯔꯤ꯫ ꯆꯥꯏꯅꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯆꯥꯏꯅꯥꯗ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯔꯛꯂꯤꯕ ꯑꯁꯤ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯅꯤꯃꯣꯅꯤꯌꯥ ꯑꯃꯈꯛꯅꯤ, ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯃꯁꯤꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯃꯥꯡꯗ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯀꯣꯚꯤꯗ-19ꯒꯤ ꯑꯣꯏꯅ ꯑꯥꯎꯠꯕ꯭ꯔꯦꯛ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯀꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯧꯅ ꯊꯣꯔꯛꯂꯤꯕ ꯑꯥꯎꯠꯕ꯭ꯔꯦꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯛꯅꯕ, ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯍꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯆꯥꯏꯅꯥꯗ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯔꯛꯂꯤꯕ ꯂꯩꯅꯥ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯂꯥꯏꯍꯧ ꯃꯈꯜ ꯑꯃꯈꯛꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯃꯁꯤꯒꯤ ꯆꯩꯊꯦꯡ ꯐꯪꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯄꯦꯟꯗꯦꯃꯤꯛ ꯑꯃ ꯑꯣꯏꯈ꯭ꯔꯤꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯗ ꯏꯆꯝ ꯆꯝꯕ ꯐ꯭ꯂꯨ, ꯅꯤꯃꯣꯅꯤꯌꯥ ꯃꯈꯜ ꯑꯃꯈꯛꯅꯤ ꯍꯥꯏꯗꯨꯅ ꯆꯥꯏꯅꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯍꯟꯗꯛꯀ ꯃꯃꯥꯡꯒ ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯕꯨ ꯃꯃꯥꯡꯒꯤ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯄꯦꯟꯗꯦꯃꯤꯛ ꯑꯗꯨꯗꯗꯤ ꯀꯔꯝꯕ ꯚꯥꯏꯔꯁꯅ ꯁꯟꯗꯣꯔꯛꯄ, ꯀꯔꯝꯕ ꯂꯩꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯈꯤꯕꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯐꯪꯈꯤꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯍ꯭ꯌꯨꯃꯟ ꯃꯦꯇꯥꯅꯤꯃꯣꯚꯥꯏꯔꯁ ꯍꯥꯏꯔꯤꯕ, ꯁꯝꯅ ꯍꯥꯏꯔꯒꯅ HMPV ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯑꯥꯎꯠꯕ꯭ꯔꯦꯛꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ꯫ ꯑꯗꯨꯒ ꯃꯃꯥꯡꯗ ꯀꯣꯚꯤꯗꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯥꯎꯠꯕ꯭ꯔꯦꯛ ꯑꯃ, ꯄꯦꯟꯗꯦꯃꯤꯛ ꯑꯃ ꯅꯪꯈ꯭ꯔꯕꯅꯤꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯌꯥꯝꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯍꯦꯜꯊ ꯀꯦꯌꯔꯒꯤ ꯑꯣꯏꯕ ꯐꯦꯁꯤꯂꯤꯇꯤꯁꯤꯡ ꯑꯁꯤ ꯃꯁꯤꯒꯨꯝꯂꯕ ꯄꯦꯟꯗꯦꯃꯤꯛ ꯅꯠꯇ꯭ꯔꯒꯅ ꯑꯥꯎꯠꯕ꯭ꯔꯦꯛ ꯑꯃ ꯊꯣꯔꯛꯄ ꯃꯇꯝꯗ ꯊꯦꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯉꯝꯖꯕꯤ ꯊꯥꯛꯇ ꯍꯧꯖꯤꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯣꯏꯅꯃꯛ ꯂꯩꯅꯔꯕꯅꯤ꯫ HMPV ꯍꯥꯏꯔꯤꯕ ꯚꯥꯏꯔꯁ ꯑꯁꯤ ꯆꯍꯤ 60 ꯍꯦꯟꯅ ꯂꯩꯔꯛꯄ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁꯥꯏꯟꯇꯤꯁꯠꯁꯤꯡ ꯑꯁꯤꯗ ꯅꯣꯂꯦꯖ ꯈꯔ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯣꯔꯛꯂꯤꯕ ꯑꯥꯎꯠꯕ꯭ꯔꯦꯛ ꯑꯁꯤ ꯊꯦꯡꯅꯕꯗ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅꯗꯤ ꯄꯥꯅꯔꯤ꯫ ꯑꯗꯨꯕꯨ ꯀꯤꯅꯤꯡꯉꯥꯏ ꯅꯠꯇ꯭ꯔꯒꯅ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏꯒꯤ ꯑꯣꯏꯕ ꯃꯔꯝ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯊꯣꯔꯛꯂꯤꯕ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯔꯖ ꯁ꯭ꯀꯦꯜꯗ ꯑꯥꯎꯠꯕ꯭ꯔꯦꯛ ꯑꯃ ꯑꯣꯏꯅ ꯊꯣꯔꯛꯂꯤꯕ ꯑꯁꯤꯅꯤ꯫ HMPV ꯍꯥꯏꯔꯤꯕ ꯚꯥꯏꯔꯁ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯟꯗꯣꯛꯄ ꯌꯥꯡꯕ ꯚꯥꯏꯔꯁ ꯃꯈꯜ ꯑꯃꯁꯨ ꯑꯗꯨꯃꯛ ꯑꯣꯏꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯆꯥꯏꯅꯥꯒꯤ ꯀꯦꯄꯤꯇꯦꯜ ꯕꯦꯖꯤꯡꯗꯒꯤ ꯍꯧꯔꯒ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯁꯤꯇꯤꯁꯤꯡ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤꯒꯤ ꯑꯥꯎꯠꯕ꯭ꯔꯦꯛ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯏꯊꯣꯔꯛꯂꯤ꯫ ꯆꯥꯏꯅꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯆꯥꯕ ꯏꯟꯐꯣꯔꯃꯦꯁꯟꯗꯤ ꯁꯦꯌꯔ ꯇꯧꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯚꯝꯗ ꯂꯩꯔꯤ ꯑꯗꯨꯒ ꯀꯌꯥꯃꯨꯛ ꯌꯥꯝꯂꯕ ꯄꯦꯁꯦꯟꯠꯁꯤꯡ ꯑꯦꯗꯃꯤꯠ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨꯗꯤ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯆꯥꯕ ꯗꯦꯇꯥ ꯁꯦꯌꯔ ꯇꯧꯔꯛꯇꯕꯅꯤꯅ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯃ ꯁꯟꯗꯣꯔꯛꯂꯦ ꯍꯥꯏꯕꯁꯤꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯋꯥ ꯂꯥꯎꯅꯔꯦ꯫ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯗꯁꯨ ꯃꯁꯤ ꯍꯦꯗꯂꯥꯏꯟ ꯑꯣꯏꯅ ꯑꯗꯨꯃꯛ ꯐꯣꯡꯅꯗꯨꯅ ꯂꯩꯔꯦ꯫ HMPV ꯍꯥꯏꯔꯤꯕ ꯚꯥꯏꯔꯁ ꯑꯁꯤꯗꯒꯤ ꯃꯔꯨꯑꯣꯏꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯑꯁꯤ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡꯅꯤ꯫ ꯑꯗꯨꯒ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯊꯣꯔꯛꯂꯤꯕ ꯚꯤꯖꯨꯑꯦꯜ ꯑꯃꯁꯨꯡ ꯐꯣꯇꯣ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯌꯥꯝꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯕ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯑꯥꯎꯠꯕ꯭ꯔꯦꯛ ꯍꯦꯛ ꯍꯧꯔꯛꯄꯒ ꯀꯔꯝꯕ ꯃꯈꯜꯒꯤ ꯚꯥꯏꯔꯁꯅ ꯁꯟꯗꯣꯔꯛꯄ ꯂꯩꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯑꯗꯨ ꯂꯩꯖꯕ ꯇꯥꯔꯒꯁꯨ HMPVꯒꯤ ꯑꯣꯏꯅꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯃꯁꯤꯕꯨ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯆꯞ ꯆꯥꯕ ꯇ꯭ꯔꯤꯠꯃꯦꯟ ꯂꯩꯇ꯭ꯔꯤ, ꯑꯗꯨꯒ ꯃꯁꯤꯕꯨ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯚꯦꯛꯁꯤꯟꯁꯨ ꯄꯨꯊꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯔꯦꯁꯄꯤꯔꯦꯇꯔꯤ ꯗꯤꯖꯤꯖ ꯑꯃ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯁꯤꯝꯇꯝ ꯑꯁꯤꯁꯨ ꯃꯃꯥꯡꯒ ꯌꯥꯝꯅ ꯃꯥꯟꯅꯅ ꯂꯥꯏꯍꯧ ꯇꯧꯕ, ꯂꯣꯛ ꯈꯨꯕ, ꯅꯥꯇꯣꯟ ꯃꯍꯤ ꯆꯦꯟꯕ, ꯈꯅꯥꯎ ꯅꯥꯕ ꯃꯁꯤ ꯑꯣꯏꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯐꯤꯚꯝ ꯂꯨꯁꯤꯜꯂꯛꯂꯒꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯗꯨꯒ ꯃꯥꯟꯅꯅ ꯑꯣꯛꯁꯤꯖꯦꯟ ꯃꯊꯧ ꯇꯥꯔꯛꯄ ꯑꯃꯁꯨꯡ ꯇꯣꯉꯥꯟꯅ ꯌꯥꯝꯅ ꯀꯦꯌꯔ ꯂꯧꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯗꯨꯅꯤ꯫ ꯃꯃꯥꯡꯗ ꯀꯣꯚꯤꯗꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯄꯦꯟꯗꯦꯃꯤꯛ ꯑꯃ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯈ꯭ꯔꯦ, ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯨꯝꯂꯕ ꯂꯩꯅꯥ ꯑꯁꯤ ꯁꯟꯗꯣꯔꯛꯄ ꯃꯇꯝꯗ ꯂꯩꯅꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯥꯌꯦꯡꯕ ꯀꯟꯕ ꯁꯨꯡꯉꯝ ꯉꯝꯗꯕꯃꯛꯇꯤ ꯅꯠꯇꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯁꯤꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯈ꯭ꯔꯤꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯔꯖ ꯁ꯭ꯀꯦꯜꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯟꯗꯣꯛꯄ ꯊꯨꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯄꯗ ꯅꯤꯡꯊꯤꯖꯅ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯕ ꯉꯝꯗꯕ, ꯊꯣꯔꯛꯂꯤꯕ ꯑꯥꯎꯠꯕ꯭ꯔꯦꯛ ꯑꯗꯨꯗꯒꯤ ꯆꯩꯊꯦꯡ ꯐꯪꯂꯛꯂꯤꯕ ꯄꯦꯁꯦꯟꯠꯁꯤꯡ ꯑꯁꯤꯕꯨ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯆꯞ ꯆꯥꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯑꯗꯨ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯌꯥꯝꯕ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯣꯔꯛꯂꯤꯕ ꯑꯥꯎꯠꯕ꯭ꯔꯦꯛ ꯑꯁꯤꯕꯨ ꯊꯦꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯥꯡꯖꯧꯅꯅ ꯁꯦꯝ ꯁꯥꯍꯧꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯊꯣꯏꯗꯣꯛꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯐꯤꯚꯝ ꯁꯣꯛꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯌꯥꯝꯕꯅ ꯐꯣꯡꯗꯣꯛꯅꯔꯤ꯫